Hi friends, welcome back to my channel. Ngasi aina jajagdorisi hameng thongbaga aduga yerum thongbagani hameng si yam special oina thongjabani adubu ichili na mayam sing hameng gi backbone ngaktani sisi adu ichili na mayam sing ngasi gi recipe si aina same jabani adubu setting ama maram chadabdagi yakidre ichili na mayam sing warobiganu matung amuk hapsrakke yam haunadi thongbani adu Warau biganu. How dringai mamangda ichili now mayam singda request aujari aigi video si like comment share to biramu hauzarage. How wasi hamengi backbone aduga si sina ribs macam ko yaujabni yam oily oi ko yam fat oi bangatani ngasi gisi yam mahau yam lay how godong mali yengsi. Yam hawe ichili now yam hawe ai soidana muka recipe same darake ngasi gisi setting am soibadagi same di same jabani adu yakidra
ꯐꯖꯅ ꯊꯣꯡꯖꯕꯅꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯦ